Arambai News Guwahati da Manipuri Pau Tabiriba Singbo Ihan Hanbamaktada Chingangbam Sujitra Ranina Kurumjari Hauzik Ngasigi Samlapa Mariba Pau Sing Lobirasi Ngasi Asamda Hauzik Fawada Punna Mioi Humpunipan COVID-19 positive Oikibagaloidana Punna Mioi Chamaga Yankini Toina Naba Paraduna discharge Tokre Maramasina State Asida Hauzik Fawada Lightchet Asina Nabagi Apunma Masing Lisingahunga Chamri Marfutarani Pan Sokre Masigi Manungda Perkibagi Masingna Lisingamaga Chonga Marpumari Aduga Lisingama Chamapan Subna Ahumna Hauzik Layingli Laikidabagi Masingna Mapan Sokre Panbayai ngasi mioi ahum laichada sina maram oiduna laikhidre makhoigi manungda anidi Guwahati gi GMC hospital dagini aduga amana Silchar Medical College hospital dagini community spread oire hainariba kiningai oraba Guwahati sahar gi angakpa pau amoina haukiba jun gi tang manga da Rajasthan dagi flight ta lakpa mama macha ani gi marakta tha 13 ta suriba angang COVID-19 positive oire Mama Machana Lairibasi, Guwahati Rupnagar gi Rupali Patalaiba, Marimata Amagi Mayumdani, Marimata Sitanatana, Nupi Asisu, Lachit Nagargi, Hanuman Mandirda, Numit Kudingi, Chatli Hairi. Hairiba Yumasida, Angang Sing Tuition Tawi, Ahaloreba Guardian Kayasu, Macha Tindoktin Toba, Yumasida, Lai Hairi. Amuke Hena, Ngakningai Oribana. Mama Sina Udal Bakragi address Piramki, Dr. Amadi Police Nasu, Tatara Matuta Suriba, Angangasi Yengduna, Mama Macha Ani, home quarantine Gidamakta, Tadoraki. Mama Itanga, Angangasi positive Oire Haiba, Kanglupadagi, Udal Bakragi address the Su, Tiba Punkide. Mama Itanga, Makoina Lairamba, Rajasthangi, address Adudagi, Matang Kongu Libangam Laktuna, Guwahati Rup Nagardagi, Mama Machasi, Police Na, Tingnaki. Matawasumna nupi asina sokna samnaramba amadi mahakna leiriba imung asida mioi kaya achat awok tawba asina COVID-19 kana kanada kadai yauna sandoklamgadaba khalubada kiningai oirakli Rupnagar gi lekai asina su mama machasi lei haiba khanglamde haujikti Rupali Path Containment Zone oina laukthokre Chairagasida Guwahati Beltolagi Chayolgi kaithel asida tilliba miyam urubada Guwahati tasengna kiningai oiba hengalakli Asam gi Udalguri amadi Karimganj ki quarantine center singda inmate singna pochai langkhaiba table chokri na chingba thudekpa amadi tuminna sel piduna pochai pithokusin tawna chingba niti niyam kaiba thodok kya thokpadagi mafam singa sigi miyam mipainare hairi Nakalamaromda Mathaga Samgi Bagzanda oil rig the chakliba mai ngasi sumuthat pangamdri adubu mai chakpagi thogdokta leikidraba mioi anida amadana lupa crore ama aduga atopa amadana lupa lakh humpu compensation oina piragani haina oil authority na laukthokre Chairagasida expert ahum America dagi ani amasung Canada dagi ama mafam asida laktuna hana dagi leiraba Singapore gi teamga wakhanaba hokre Kiningai ba atopa pawa mana NHPC gi Lower Subansri Hydroelectric Project ki guard wall amukasu ningkai bagi paw lakle haukiba thada so guard wall asigi saruk khara ningkai baduna ising patharakrabani Hauzik phangba paw magi matungina Karimganj ta Braja tabadagi mioi manga sikre aduga atopa phibam thina soklaba mioi ani amana Silchar Medical College Hospital da pukhatuna laikanakre hairi Hauzik Manipur gi pawda Hauzik Pawda ngasigi oina nauna mioi 18 COVID-19 positive oiba thingnakibaga loinana rajya asida laichada sina nabagi apunba masing chahumga marphu manga sukre chahumga marphu manga sigi manungda humudra humdoina naba phakre aduga chahum tarani thoina Hauzik layingli Manipur COVID-19 gi phibam lusilakpa nomagi hengalakli lusilagli ba phibam asibu laksinaba amadi mayoknanaba rajya sarkarna thorang kya tauri lalong kya yatli adubu Chairagasida gyan tadaba ngaushinaba nishada laichuba inmate kayana quarantine center singda mathong huktaba kahenba thong kya chathabagi paw leptana lakli rajya sigi ayamba quarantine center sing nisha safam picnic chafam oirakli Nambol Kendragi Manung Chanalaiba SK Women's College ta hangliba quarantine center amada ngarang numidang mayai kaba nisa sinaba inmate taruk amadi volunteer singagi marakta khatna chainarakpadagi khut yaunaraktuna asoga panthokpagi paw lakli inmate taruk mak court puthokla matung sajiwa jail da thajinkre hairi aduda sunatana Thawbal district manung chanalaiba Kodompokpi quarantine center da laiba inmate amada number 4 pisinaba hotnaramba mioi amasu police na phare Amasung Bisnupur district ki manung chanalaiba Delizen Public School da hangba quarantine center amadasu mayai kaba nisa supply toramba mioi ahum police na phajinkre hairi
Board of Secondary Education Manipur Loba SSLC exam English Singani Kungi result Lakli Bajun ki tang taramanga Ningthokaba numiki nungtil pung ani tabada lautolagani. Akupa marol gidamak board asigi website haibadi www.bosem.in dagi khangbiba yagani. Hauzik Nagaling ki pauda. Ngasi rajya sida anoba case mapan phangkibaga loyana positive case masing chamaga yankai taruk sukre masigi manungda kuntrana discharge tawkre aduga chamaga kuntarukna hauzik layingli Dimapur COVID Hospital da anaba nupi kunmari yauna punna COVID anaba marphumari layingli hauzik COVID Hospital asida hangduna leiba phamungasi supnatagi mari kaktangairi hairi Mizoram gi pauda Haukiba pung kunmari asida rajya asida miyoi ani nongna COVID-19 positive oikre makoi animak mapandagi halakpa ngaktani institutional quarantine tawduna leirambani maramasina Mizoram da COVID-19 gi apunba anaba masing chama supna mari sukre amana naba phakre aduga chama supna ahumna hauzik layingli Panba yaba amana apunba anaba gi masing habadi chama supna mari gi manungda nupa gi masing su yangkhaini thoini aduga nupi gi masing su yangkhaini thoini Ngasi su Lunglei district na khwaidigi sokpa district oiri aduga Nathial na nil haibadi case ama phawa phangdriba district oiri Nakalamarom da COVID-19 ge pandemic asibu mayuk nabada mateng oinanaba Taiwan sarkar na lupa lakh 95 muki mamal oigedaba medical marks Mizoram da donate torokre aduda sunatana Maiho University Taiwan na lupa lakh 15 muki mamal oigedaba advanced RT-PCR test kit su state asida donate torokre Asigumlaba mamal naidraba mateng asigidamak Taiwan sarkar gi mathakta Mukhyamantri Joram Thangana maki Twitter gi khuthangda thagatpa phongdokre Hauzik Meghalaya gi pauda Ngasi punna miyoi mari naba pharaduna negative lakpadagi discharge tawkre Hauzik phawbagi oinadi ngasi gi oina rajya sida positive case ahung phangkre Meghalaya da laichada sina nabagi apunba masing 93 sukre kunithoina naba phakre aduga kunma thoina hauzik layingli amana laikhidrabane Chairagasida Negrimsta COVID-19 positive oirabi miron binupi ama ngasi angang nupa macha ama unakre mama macha animak thoidokpa aswengam amata yaudana masa phana leiri angang asigi test ki result hauzik phawbadi laktri COVID-19 positive oirabi miron binupi amana angang unaba se Meghalaya dadi masina ihan hanba case oiri Meghalaya gi IIM Shillong da PhD program gi anisuba batch hokre loidana ruling party na WR Kharlukhibu Rajya Sabha gi candidate oina khankre hauzik Arunachal Pradesh ki pauda Haukiba pung kunmari asida Rajya sida punna miyoi 16 nongna COVID-19 positive oikre Maramasna Arunachal Pradesh da hauzik fawda laichut asina nabagi apunba masing marfu sukre marfu gi manungda marina naba phakre aduga humudra tarukna hauzik layingli bane Nakalamarom da Arunachal Pradesh tagi BJP gi mirep oina nabam rebiabu yetnaba amatta leitana Rajya Sabha gi MP oina khankre Tripura gi pauda Ngasi rajya sida nongna COVID-19 gi positive case mapan phangkre makoi gi manungda flight ta halakpa ama yauri maramasina rajya sida apunba anabagi masing chamapan ga kunmari sukre chani ga humbudrani panna naba phakre aduga chatruka kuntaret na hauzik layingli aroibada atopa pausingda India da Google na COVID-19 gi testing lab sing Google search amadi map ta anuwa feature oina hapchilagani masigi matangda ICMR ga Google ga wari sanaba hokre Maharashtra gi mantri Dhananjoy Munde yauna mahaki staff taruksu COVID-19 positive oikre India da khwaidigi sogliba Maharashtra da lockdown sangdokhanbagi thorang leite haina Aditya Thakre na lauthokre Amarom da emergency matam da Remdesivir hidak anabasingda thagani haina su Maharashtra sarkar na haikre Yamna sogliba lebasigi konung sahar Delhi da su lockdown amuka thamlakadoribra haina mayamna chingnaramba adu sengdokladuna lockdown sangdokloi haina aap sarkarna lauthokre Chairagasida Delhi gi private hospital singna COVID home care service mild symptomatic singi oina piragani max amadi medantana chingbana monitoring numit khudingi tawgani Supreme Court ki maikaidagi Delhi da COVID-19 layengwagi thong singasi yamnama kiningai ni sanga da treatment tawbadagi hena tamthi haikre West Bengal Tamil Nadu amadi Maharashtra gi mathakta su Supreme Court na layengbagi thong moong ta dabagi damakta yamnamak waroba utkre
Malemda khwaidagi sokpa leibak ngasisu America na oiri, mathangda Brazil, mathangda Russia, aduga mari subadana India ni. Panba yai kharani mamangda sathina soklamba England, Spain amadi Italy tung oinaramlaga India na mari subada kakhalaglibani. Ngasigi oina anoba positive case phanggi changdamnarubada Russia na number 1 da aduga India na ani subada leiri. Aduga India gi mathangda yumlo nariba Pakistan na ahum subada leiri. Aduga ngasigi oina sibagi changda yengnarubadadi Mexico na number 1 da leiri, India na number ani subada aduga UK na ahum subada ni. Nakalamaromda India da khwaidagi sokliba state Maharashtra ni aduga khwaidagi saphariba state na Sikkim ni. Ngasi anuba positive case taramari phangkhrabasu Sikkim da supnatagi case kuntaret khaktamak ngairi. Awang nongpoktana Assam na number 1 da leiduna khwaidagi sokli mathangda Tripura aduga ahum subadana Manipur ni. Arambai News Guwahati da Manipuri pau sandok chaba ngasi goina di matang asta loishin jabagaloina amuka suhanna khuramjari.